Arambai Tengolna Thakhiba Matam ngasi sure. State asigi legislature singna sabsaba fireb ama lobaga loinana Arambai Tengolna thamkiba demand sing adu center da taksin gadabani loinana numit taraga mangani gi manungda thabak to onthoktrabadi miyam ga loinana khongjang sangsin gadabani haina legislature singbu kauduna wasak laukibada thakiba numit taraga mangani gi matam adu hayeng suragani hojik phawda center na masak thokpa thabak ama tapai khalaktriba maramna makha tana kari khongjang lakadage haba achoba wahang oiri Churachandpur Fairjol district da electric phangdre mone da leiba parcel singda ising pirak taba numit humni sukre Kuki singna namna tareba Churachandpur amasung Fairjol district da mai phangkhidaba seol amarom phajilagle haina Indigenous Tribals Leaders Forum ITLF na phongdoragli ITLF ki Media and Publicity in Charge Ginjabul Zongna khuyek piduna thadorokpa serol amana hai haukiba kumja 2023 ge May 3 dagi Kuki singna namna taba mafam singda hidak langthak yauna chana thangnaba amadi nomagi changdaba yadraba polam khudimak pusinba thingduna lakrabani masigi matungda tha asigi amada Churachandpur phawbagi tingleba electric power line su maitei singna kaktat pikre masina maram oiraga Churachandpur amasung Fairjol district ki mai phangkidre kanglop irang asi thoktring mamangda Churachandpur da mai pusilagliba asi electricity gi tongan ba supply line ahumda pusilaglambani adubu kumja 2023 gi June thadagi di tongan ba thodok singda line ani kaktat pikre loinana hairiba line sing asi su hojik phawba semjin bidana leiri zero asina makha tana hai Imphal tamna pusilagliba mai gi line sing asi Kuki na namna taba singi mafam sing phawduna pusilakpa ngaktani loinana chana thangnaba yauna polam sing asisu National Highway number 2 gi khuthangda pusilaglibani Imphal da thangna chanaba sijinariba sing asisu singi lamdagi hauraga chenthakhiba turel singdagi sijinaribani adubu hojik phawbada Kuki singi maikaidagi miyoibagi minungsi yenglaga asiguma mafam sing asida yekhai thingaiba pikhiba leitri maitegi khulai paiba singna Kuki area da kayara khana landaraglabasu makhoibu ngakthongnaba honaba natana miyoibagi minungsi gi wangmada leiba thawong amata chathadri adubu hojikti sabchana pakhum piba matam oire hainasu cherol sira makha tare nakal amaromda moregi state forcing da Kuki singna thaknaba ising yauna chana thaknaba pola ama phawa pirakhidaba numit humni sujin khibag loinana person sing awaba kaya mayong naduna leiri loinana state lenga ki maikaidagi su mateng pirakpa leitri police te ising tharoi haiduna phajin khiba water tanker du su thiba khangdri hairi Indo Myanmar border fencing athubada horogani FMR leiraroi Amicha Myanmar ga tainariba India gi ngamkhai paring kilometer 1,794 sangba paring soidana fencing khagani madu yengshinba nungaina bagi damaktani Mizoram Manipur Nagaland amasung Arunachal Pradesh ka tainariba Myanmar gi ngamkhai paring sing fencing khana ba India lengakna warep laure haina Union Home Minister Amit Shah na ngasi pongdorakre ex tathagalakhiba post amada Amit Shah na hai Narendra Modi na lusing balinga asina ngamkhai lana changsilakpasing thingnaba honagani madu yengshinba nungaina ba thusilamani ngamkhai paring da petrolling chatpada khudong chanaba lambi singbu semgani maduda natana pilot project ani paikhatuna system su lehengani Manipur gi ngamkhai paring da kilometer 10 makha tana fencing taunabagi ayaba leire atuba matamda thabak horagani hairi Indo Myanmar border fencing taunanaba tender tawbagi process haunanaba warep laure haina pawgi likul asina phongdoragli hanagi ngamkhai paring asida leiramba free movement regime FMR loisilagani Myanmar ga tainariba ngamkhai sing adu mapung phana fencing khabagi thabak sahi mari makhai gi manungda loisingani ngamkhai lanthok lansin tawba khudimak visa paihangani hairi mamang sahi September thada Chief Minister N Birena illegal migrants sing thingnanabagi damak Indo Myanmar border dagi AIMR pumbagi oina lauthoktanaba haijarakhiba leikrabani Manipur da natana Manipur ga Myanmar ga tainaba asangba se kilometer 330 ni madugi manungda kilometer 10 khakta sambal khaba ngamli National Register of Citizenship paikhatnaba state na thabak paikhatpa hore haina su khangalakibani nakal amaromda India lengana Indo Myanmar border paringi kilometer 1,794 da sambal khana naba thausil paikhalakpada Kuki Furuki organization sing amadi Naga NGO kaya yaningdaba phongdorokpa leiri maduda natana Mizoram lengakna sambal khabagi wafam phongna yaningdaba phongdokpa su leikre